Manipur Assembly के budget मिफम ngasi dagi haukre makal khudimagi sahur purana bahonari haina sat government ki market honari haina government fungdukre Semester okram ibobina ngasi sai asige budget puthokre state economy su mangnum da sangsili haina fungdukre Manipur government tourism sakot na bani haidana paikale ba thabak singi white paper ama putho haina BJP Manipur Pradesh na taksilakli Amasung Korea ang mamlekay de leba restaurant na sakang dabas na naway kapsil na nupi ani yauna punam niyo ehum sokle. Mayam khurumzari adam niyang biri bas impact news ni ay takilamam siyam kanayna hauze pungza si phawbagi marba paw niyam te pizari. Tara suba Manipur Legislative Assembly gi taraham direk suba mifam ngasidagi haukre. Assembly mifam haudopagi wafam thamladuna Manipur gi governor bi samagana than hai state asigi singamadi tam animakta makal khudimaki sakhat papur na bagidamokta Manipur government na kan honna dun lakli lining lai solamadi for khudimak sak manai haiba wakhalon ga loinana thong manana sakhat na bahona bana government asigi pandam oiri loina order ga mari lenana apan makaya leiduna so miyamgi punsibo Manipur police na ningthina ngak senduna mathau pangthokli loinana Imphal city da smart police station ama lengkhat na baso honari haina governor house ta phongdoki Tamelong district in Noni Sanavati district is Saikulamasung Tadubi Thawal district in Yaripok Amadi Wangjing Amasung Bishnupur district in Nambolda fire substation Taruk Sananaba state government ayaba pikre Saisiki April Thadagi National Food Security Act lisuni tarahumdoi sanaba hauraba yari Masina beneficiary lak kunmari listing marifumari romda kodong saba pangalagani Thawal multi-purpose project amasung dolai thabi beresu English ni tara taret ki angan basarukta loisilaba yana leiri aduga English ni tara taret ki March thadagi Manipur pumbada nomada pung kunmari mai pinabasu Manipur government na kan honari haina governor phongdoki state asigi khonganga amasung manung hanjina leiba mafam singda leiriba mioi singda afaba haksel gi khodong saba phanganna ba honabana government asigi khwaidagi maru oiba pandam oiri haina governor house ta thamki Pandamasigi sargam oina sing the community health center Nipan Tampakta Amapuna Ahenba community health center Mapan primary health center Taramari Madugi Manung the Singda Taranito Eduka Tampakta na Ani Aduga primary health sub center Shama Yankai Manga Madugi Manung the Sing the Sama Yankai Humdoi Tampakta Ani Semut Sagalagani Asita Sunatana Senapati Bishnupur Surjampur District Hospital Singda Trauma Center Amamam Amasung Rims Tasu Trauma Center Ama Puna Center Mari Hangna Basu Union Ministry of Health and Family Welfare na Selgi Mating Piragani Manipugi Puari ki Lerak Liba Monument Singbo Kannabagi Damakta Bihu Lakon ki Akoibada Sambaloina Kariba Lerang Sursan Maharaj Amasung Maharaj Baika Sundragi Matamda nung da hak to na thamlamba mayek singbo protected monument amati site ni haina lautokre Imphal Moirang Khongjom Mori dasu tourist circuit semgatuna state asida tourism hena sakona government na pandam thamli haina governor B Samogana Thanna ngasi house thamki Minister Okram Ibabis dengan ngasi house the budget putokre senba sai lisung tara taruk ki apurma receive lupa koti lisung tara samri maftra mapan galak marfuhum doi oigani aduga state asigi consolidated fund dagi lupa koti lisung tara samnga tara nipan galak mangana apurma expenditure oigani haina minister house the propose tauki Saya lising ni tara mga tara ki budget estimate upon my expenditure si lupa koti lising mapan ga satret kunipan ga lag humpumatoi ni masida lupa koti samnga humpumari ga lag marfanitoi hengatuna lupa koti lising tara sani maftra humdoi ga lag ahumda revise taukre revise estimate asigi manungda lupa koti lising nipan lupa koti sanipan kutra mangaga lag hompu taret na state consolidated fund gi makada sia expenditure ni amade lemor lupa koti lising mapan ga samri yankhai taruka lag kuntra tarena boted expenditure ni Zenims the accident trauma center ama sengwan nabagi lupa koti manga kaitok to na thamle hainasu si minister na phongdoki Border Area Development Program gi makada ukrul Chandila masung Susampur gi border gi saruk sing semganaba lupa koti kun amasu kaitok le haina house the thamki
India government ki Ministry of Tourism ki makhada Manipur ki tourism saukhananaba thadakiba senphamga leiramliba phibamga yenglubada tayonaba mawngda leirama thengnarakre. Ministry asigi makhada haukiba lisingani taramathoi Bishnupur district ki manungsana laiba Nambolgi Khoripaba Singphu Achoba masung Singphu Masa Singda Integrated Tourist Circuit amamam sagatnanaba India government puna lupa koti taretka lakh humudra mari henbagi senpham Manipur government thadarakibani. Hariba mafam sing asida Manipur government paikaliba thabak thorum karama mongda satharibagi haiba ngasi Bharatiya Janata Yuba Mosa Manipur Pradesh amasung Namol BJP mandalgi apumatim amana yengsanki Integrated Tourist Circuit ki manung sanna hariba mafam sing asida tourist lodge parking land wall fencing tawba amasung toilet saganana ba thaurang kaya yauri adabu lisungni taramatu tarani thoidagi saba haukiba tourist lodge sing asi phawba saba loisinna leiramba thengnarakibani ngasige kongset adabu lusingkiba BJYM gi president Oinam Malesna hauzik leiriba phibam asigi video recording ministry ta thaduna kanglagani loinana Manipur government su tourism sakhonabagi haiduna tawriba thabak asigi matangda white paper ama puthokduna miyamda khangananaba demand tawki karwa samga kunse sidagina khoi senrabuki manungda thadagiba aduguma sanction rate tuga sanadaba polam khanglerambase akoina laksiriba inquiry si marik chumba akoi party gi site gi su akoi recording tawraga hariba documents sing akoi ministry da tharaga Manipur government na tawri se karamba aronba agenda no haibase khangdonaba akoi madigi thigatpani yamna toina khabarda kaida akoi development tawrini na congress ki MLA kharana Manipur kananabani haidana tholopasi khoi leitonda saru pandena pongangang base masi topiwa phai ukhulda program ama yawba lakpada Manipur gi territorial integrity da kaina nabagi kaya ama hairambada hairiba leibak ningba MLA singduna karimta tumina leiraga hojik khoi leithopase am laibak thibani isagi sumang silaganda migi sumang sinaba honabiu Manipur ki singi mafam singda marwena so sampurda hauzik oirekli ba phibum sing asigi matangda tha asigi nipan mas mapanda CPIM Manipur State Committee na Central Committee ki member Gautam Das kalune ne mifam ma pangthoktuna kumna khanna ne kare hairi mifam maduna Manipur ki singi district singda six schedule sanahanba masi sanadringaida district singi ngam khai reorganize tawduna nauna semdokpa singa taina da khundari ba singi ai pathaurang sembi ba masung Manipur ki ngam khai ngaktuna thamba amadi kaihendana ba hairiba wafam sing asida yana ki haina party asige secretary salamna serula mada khangalakli Manipur da lairiba state highway district road amasung atai lambi singasi mechanized oiba mawngda mess in the black topping taunana ba sem saduna madi sel sanction tauduna lairi haina works minister Kumuzam Ratan Kumana Fungdukre Wafamasi Minister ngasi Manipur Turial gi matakta Imphal West amasung Thawbal district phawnagadaba mayang Imphal gi Konuma da sagadaba put sama humdra sangba double reinforcement Valley Breeze amagi urep yung tambagi thauram amada fongdukibani Valley Breeze asigi estimate cost na lupa lak samriga kunmangani aduga saba loigadaba matamna tha kunmarini thauram adu works minister K Ratan Kumar Sigis Yangnam Assembly constituency ki MLA Ilangum Dijamani ne president oiki baglonena PWD ki officer kayasu sarviyaki Se Minister Okram Ibobina Lusingba government asi sel legidragasu praja singi tamaktu yamna committed oi hainasu Minister Ratan Makhatagi masigi khudamdi kaisampata ki na malom phawbagi lambi asi 6 lane oinanaba pakthokraba lam aqua tawbada sel leitraba government asina lupa crore humudra dagi marifrom confiscation oina piki asigi mathakta Imphal cycle sagolmang lamsang to Sekmai Imphal Yaripok road amasung state highway singba lambi singi matamga sanaba mongda semnanaba navata ki lo lauduna sem sadun leiri haiki mamangi ising isauna su onkraba thong singsu repair taunanaba su honari haina Ratan Kumana Fungdoki National Highway State Highway sing adigi major district road sing se masi ayamba akoi tip top ta thamnanaba akoi gi machine na tawraga WMM tawraga akoi National Highway da tawriba thak sumaina State Highway sing ju masi gi tawnanaba hujik akoi kanna honajabadagi RIDF ki makhada Rural Infrastructure Development Fund haidana Nabard tagi loan lowraga huji akoi gi Imphal cycle road cycle dagi Sagolmang Moirang Kumbi road adigi Imphal May Imphal adigi Sekmaijin dagi na koi Wagwai Lamkhai dagi na Kaching Lamkhai Wagwai Lamkhai dagi Sugnu Taba
मसुकुमा यामना मरु ओइब स्टेट हाईवे सिंगसे मसी हुजिक अखोई सेंक्शन लेरे इंप्रूव तौबा याबना तौबा अदगी अखोई लंबी पाकथोकपा याबना पाकथोकपा थोंग साबा याबना साबा Manipur University the later post kaya notice talked and Aram among the Kalam Lehina, Democratic Students Alliance of Manipur, their son Maral Sirakli. Thodo Sigamari Lenena, their son India Prime Minister the Ayba Serula Piduna, Young Sinmina Mamadi, University as a Vice Chancellor Gematakta, Senza Tumzaga Malena, CBI inquiry Satan Binaba Apil Tawre Hairi. Ngasi kay sampata lay ba dia samgi office ta paumising unaba amada Students Union asigi President Wairangtem Angambanahai Manipur University da aran ba thabak tharum kaya tawri haiba wakat lakpadagi lup asigi akanaba committee amana yang sendan laki committee asina tigat pada ahan mo ina university asigi sanction post laitaba junior assistant ki post taret notice thok ta khan ki masida sunatana university asigi physics department ki laitaba professor ki post ama launabagi notice thoki desam ahan mo oina miyam gi mangda Puthorleba Wafamasi, Nataba University, as a Arama Tabak Torum Kaya, Makatana, Putok Nanaba Sem Sari Haina, Moirangtem Angambana, Paumis in the Makatana Tamki. Prime Minister the Thakiba, Equi memorandum Asidasu Maruina, Aranmatoriba Mayamsi Gi, Zapsaba, Equi Tabak Pangtoknaba, High Power MICR Defect Finding Timama to Matamda Institute of Viva, Hariba Inquiry Sitoringi Manunda, Tonganba, Tabak Loba Game, the appointment people Tabak. University Manungi and Loinamak Lepiba, Tongan Aran Batoriba, Tongan Sel Tum Lana Sinariba, BCC Mataka Sapsaba, Tabak Lokanaba, Madi Sapsaba, Inquiry Matowinaba, Tongan Independent Body, CBI, Manamagi, Mataka Tijanaba, Tabak Lokotpa, Prime Minister Taki, Basis Tabak to Antorkan Habitazaba Tamil, Makatana, the Samna, Manipur University Mataka, Hoji Tauriba, Tongan Aran Matabak Toram Singashi, Makatana, Yangshan Kigania. Thazabi aba pawma phangmagi matung ina thas ki tara nipan Imphal East District Police Command na Manipuri Bazarda thiboma ki thabak satabada KCP ki kadar ni haiba miyo eni fari hairi faraba miyo sing adudi yari pok ning thaunai mayalekai dagi Muhammad Mavibur Sahi kuntrani thoi apokpa Muhammad Abdullah Masung laikai asimaktagi Muhammad Mustafa Shah Sahi kuntra apokpa Muhammad Aziz Sahane Manipuri area da laiba godown amasung na local mapu dagi lupa lakh tara piu haiduna makoi anina demand tawrambani amadi selfie drifaba godown hangba yaroi haiduna haukiba February tara tagi godown sol lonsin kibani hairi makoi anidagi number 33 ba TVS Jupiter gi angangba scooter amaga Signaningai oiba sia sang karasu pagat pangam ki amadi makoi anigi matata case ama hangang police station da thangat kre haina police department gi PRO na thadora pasirla mana khangalakli Ngasi masak khangda mamioi ani laklaga restaurant ta famda leiba mioi ani yauna mapuda nomaina kapsilam le kari maram gi damok noi kaplam lebanu haiba hauji faba ki onadi khangma ngamdri restaurant ta famlam mamioi ani adudi yumnam Suras Nanda Sahi Kunmari Apopo Wai Mohindro Kongpal Singhamam Lekai Dagini Mak Mayumakai Pale Masanu Pamasu Lady Hari Aduga Mahaka Faminana Manupi Aduna so Sampur Dagi Hausikna Porompa TV Tower Manakta Barada Lebani Hari Yumnam Suras Nandana Maid Nomai Kaps Lamadagi Oigi Oi Thangba Kazaida Soki Nupi Adugina Oi Thangba Lengzumda Marupanki Nomai Paiba Aduna Restaurant Adugi Mapu Lysram Romita Sahi Punitoi Mapurabagi Mamingna Lysram Senapati Gi Pukta Nomai Maru Ahum Kapsilam Ki Yumnam Suras Nanda Amadi Nupi Masadu Zenims Casualty the Pukatuna like a Naki Adubo Suras Nandagi Pibam Lusilapatagi Ngasi Nungtil sees the hostel da Pukat Kre Amoram the Yumnam Romita and Ras Medicity like a Nari Taudo Asi Ngasi Ayupung Taramakai Taba Adwaida Kurai Angomlekai Nakupi Farm the Labor Ning TV Restaurant the Tokibane Restaurant as Lysram Senapati Amadi Lysram Ramitagi ni Hairi. Moi unalak poining de I just my own top hamaneba, moi sangak pusu hotreba. Ingan ngaleba koi pamidoma pandaneba. Alma my sangak paneba. Aduma me dilak minabadi male, kapam de joy to ganta hotreba. I know ubodi amakataneba, joking leba green gate. Me muye, I don't know wangeba. Isana lam hen belera masuma karikin kanana karikita mata kapam mibano nang na saje smile lam helene habana sing bado kitang haibina maga tamaga di ay yamna ay piene samaina khanghodana to se ay kitang din Taudo Topanagi Poma Pau Matungina Masak Kang the Bamio and Laklaga Mio Amana restaurant Manungda Sanglaga restaurant Manung the Famlam Nupa Masunupi Aduda Nomimaru Ani Kapki Aduga restaurant Aduki Mapuda Nomimaru Ahum Kapsilamani Hairi
ꯑꯩꯈꯣꯏꯁꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯅꯝ ꯑꯃꯒ ꯏꯆꯦ ꯑꯃꯒ ꯊꯕꯛ ꯁꯨꯃꯤꯟꯅꯩꯕꯀꯣ ꯁꯤ ꯃꯔꯣꯏ ꯐꯥꯝꯗ ꯊꯕꯛ ꯁꯨ ꯂꯩꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯀꯁꯇꯃꯔ ꯑꯃ ꯂꯥꯛꯈ꯭ꯔꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯁꯨ ꯂꯩꯔꯦ ꯑꯗꯩ ꯃꯄꯨꯁꯤꯅ ꯃꯥꯁꯦ ꯁꯤꯗ ꯂꯦꯞ ꯂꯩꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟꯁꯦ ꯇꯣꯛ ꯇꯣꯛ ꯑꯍꯨꯝꯂꯛ ꯇꯥꯈꯤꯕ ꯑꯅꯤꯔꯛ ꯇꯥꯕ ꯑꯃꯅ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯇꯣꯛ ꯂꯧꯊꯣꯔꯛꯄ ꯑꯗꯩ ꯃꯥꯅ ꯏꯟꯗꯣꯝꯆꯥ ꯑꯩ ꯅꯣꯡꯃꯩ ꯄꯥꯜꯂꯦ ꯁꯤꯗ ꯀꯨꯟꯊꯈꯤꯕ ꯁꯤꯗ ꯆꯪꯉꯛꯏ ꯄꯥꯈꯪꯗꯣ ꯑꯗ ꯁꯤ ꯃꯃꯥꯏꯗ ꯄꯥꯜꯂꯦ ꯏ ꯑꯣꯔ ꯊꯣꯛꯄꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯨꯃꯤꯇꯥꯁꯦ ꯁꯤꯗꯤ ꯃꯈ꯭ꯋꯥꯡ ꯁ꯭ꯋꯥꯏꯗ ꯃꯕꯨꯛ ꯁꯣꯟ ꯇꯨꯡꯂꯣꯝ ꯄꯥꯜꯂꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯔꯦꯟ ꯈꯨꯟ ꯑꯥꯏꯃꯣꯜ ꯚꯤꯂꯦꯖꯀꯤ ꯇꯨꯏꯁꯤꯔꯣꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯃꯁꯛ ꯈꯪꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯃꯤꯑꯣꯏ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ ꯑꯃꯁꯨꯡ ꯁꯤ ꯒꯕꯔꯥꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯌꯦꯡꯕꯗ ꯆꯍꯤ 60ꯔꯣꯝ ꯑꯣꯏꯒꯗꯕ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯂꯦꯗꯤ ꯕꯥꯔꯠ ꯁꯥꯏꯀꯜ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯂꯣꯏꯅꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯑꯦꯝꯇꯤ ꯀꯦꯁ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯟꯖꯤꯠ ꯑꯃꯗꯤ ꯔꯕꯤꯅꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯍꯦꯔꯣꯖꯤꯠꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯁꯨꯡꯈꯥꯝ ꯁꯟꯖꯤꯠꯄꯨ ꯃꯍꯥꯛ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕ ꯐꯥꯎꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯉꯝꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯗꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯪꯂꯛꯂꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯤꯔꯣꯟꯕꯤ ꯊꯣꯛꯁꯣꯝ ꯔꯕꯤꯅꯥꯕꯨꯅ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕ ꯑꯁꯤꯁꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯎꯔꯤꯄꯣꯛ ꯇꯣꯅꯣꯟꯁꯅꯥ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜꯕꯨ ꯃꯨꯊꯠꯄꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯔꯤꯉꯩꯗ ꯉꯁꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ ꯏꯄꯥꯛ ꯑꯃꯗꯤ ꯇꯣꯅꯣꯟꯁꯅꯥ ꯐꯥꯎꯟꯗꯔ ꯀꯝ ꯄꯦꯔꯦꯟꯠꯁ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟ ꯁ꯭ꯀꯨꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯕꯨ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯤꯁꯟ ꯁ꯭ꯀꯨꯜ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯂꯤꯡꯈꯠꯄꯤꯌꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯦ ꯍꯥꯏꯕꯗꯒꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯗ ꯂꯩꯕꯤꯀꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤ ꯌꯦꯡꯉꯨ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯂꯤꯚꯔ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯄꯨꯛ ꯅꯥꯕ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕꯅꯆꯤꯡꯕ ꯀꯌꯥ ꯅꯥꯔꯛꯄ ꯌꯥꯏ ꯏꯃꯥꯅ ꯄꯤꯔꯛꯄ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯂꯩꯔꯤꯁꯤꯗꯤ ꯂꯤꯞꯁꯦ ꯅꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯄꯥꯔꯇꯤ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯛ ꯌꯥꯝꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯑꯗꯣꯝꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯄꯨꯛ ꯅꯥꯕ ꯊꯤꯟꯕꯒꯤ ꯑꯋꯥꯕ ꯊꯣꯛꯍꯟꯕ ꯌꯥꯏ ꯂꯤꯞꯁꯞ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯐꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯍꯜꯂꯦ ꯂꯤꯚꯔꯕꯨ ꯐꯔꯕꯗꯤ ꯄꯨꯟꯁꯤꯁꯨ ꯁꯨꯄꯔꯍꯤꯠ ꯑꯣꯏꯔꯦ ब्रेक मतुंग तरन उक्सरे हजि मखादा पाउदा हेरो मोटो कॉप लिमिटेड की मणिपुर ऑथोराइज डीलर ओरिबा सिंगमैरोंग ममांग लेकाइदा लेबा स्टन हेरो शोरूम द ngarang numidang pung 13 मखाइरों ताबा दवाइदा शक्ति लेबा बोम अमा पोखाइख्रे बोम अदु स्टन हेरो शोरूम गी ओइ थांगबा नाकल लेबा सत पानबा थोंग अमगी मनाक्ता पोखाइखिबनी थौदोक अदुन अशोक अपन याउखिदि अदुबो शोरूम असिगे सतर अमसुंग ग्लास न पानबा थोंगना सिंगबा पोचै खरा अमांगता थोखरे बोम अदु कनाना करिगिदमक्ता पोखाइलमनिबनो हाइबदु हौजिक फावबदा खंगबा ngamdri अमसुंग लालोलोफ सिंगदगी हाना सेलगी डिमांड गुमसु तौरप लैति हाइरि निंगसिंगबा यावदि हेरो मोटर कॉप की अनोब गाड़ी अनी माइस्ट्रो एच अमसुंग हेरो डुएट ईस्टर्न हेरो द ngarang नोंगतल हेरो मोटो कप लिमिटेड की सीनियर एरिया मैनेजर राकेश कुमार अमसुंग टेरिटोरी मैनेजर भास्कर सिन्हा यावना लॉन्च तौखिबने थौदोक असिगी मायुक्ता ngasi सिंगमैरों ममांग लेकाइगी मेरा पाइबि सिंगना वाकनि फम अमसु फमख्रे इंडियन कॉन्स्टिट्यूशन के आर्टिकल 342 क्लोज 1 की मखादा मितई सिंह शेड्यूल ट्राइब की लिस्ट सललो हाइन तक्सिलिबा शेड्यूल ट्राइब डिमांड कमिटी ऑफ मणिपुर ना लौरप खोंगथांग सिंगदा द यूनाइटेड यूथ क्लब UYC लाइरिंग मम लेकाइना सगलगनि हाइना सेरुलमद खंगलकली
Manipur Pony Breeding Farm da ihan hanboy na ngasi sagol singi free health care mama pangthokre. Lampel fata leiba Manipur gi amata ngairaba Pony Breeding Farm asi da leiba sagol khakta natana Manipur da leiba polo club singi sagol sing amasung tongan ba mafam sing da leiba lanai sagol kaya ngasi health care aduda layengki. Pony Health Care Masi Central Agricultural University ki Directorate of Research, Department of Animal Sciences, Manipur Pony Society amasung Manipur Horse Riding and Polo Association na kusam na duna pangtokpani. Manipur ki sagol sing mamasama upana thamdana sagol sing hengana bagi pandamda health care masi pangtokpani haina Manipur Polo Society ki President Dr. K.S. Sorjit na fongdoki lonena. Kaugi Head of Department of Animal Health Sciences Dr. T.S. Ranadhina Manipur ki sagol sing asi labuk lamhang da thadokta thambana ayama oibana maik matai sangmagi sang wangli maramaduna paktakna na deworming tawma mathau tai haiki ko sagol jingsi masa phana thamnana ba laina tina changdana ba amsung tungdala kadaba laina tina ka ding authok pa yanana ba ki free health care masi ko pangthok pa horokpani leiriba management gi style se yamna extensive system of ko rearing oibani na yamna loin thadoga thamani na makoi si laina tina yamna thoropagi kudong thibadu lei thena pamdaba machinjak sing lambi lamkhang dei sasin ba maru oina plastic chaba sina maru oiraga makoi system da sangi bini tumda por oibani na masina magi health sugi matik vulnerable oiba hena seriousness lakpagi dungma problem mayam alai hana koina wamlo laiba si masigi magi body da leiba cycle si wamyam ji hato gangtang masi break tawraga aduga yaringi population ji cover tawraga di masi wangi posi handan gani haibagi wakalon da ninga si aikoina sigumba health care masi koi pangthok serivisi National Revolutionary Front Manipur NRFM na Manipur Film Forum Manipur da puba thangma ngamlodaba selgi demand tawri haina sirak liba maralasi impham yaudi haina party asigi information and publicity secretary sanajawa maitaina thadora pasirla mada khangalakli Film Forum Manipur na NRFM bu leipak miyamda lan uhanbigano amadi miyamda sengdokpiu haina kayarak haizaki adabo lupki wabu thausadabadagi NRF na FM na Film Forum Manipur ki thabak thorams thingkibani Film Forum Manipur da NRFM na puba thangma ngamloidaba sel senpham kaya piu haikiba laikrabage madu haiba ngamlabadi khutakta Film Forum Manipur ki matakta thamliba NRFM gi athingba lokthokani haina serula cinema khatana thamlakli Singjugi maruiba masalama oriba ngari asi manam yamna kanjaragasu haksangda yamna kanaba medicine amani haina Sanabadi district ki KVK complex laiba BJP Sadul Tribe Morsa National Vice President Hawkhalet Kibjena Fongdokre ngarang mahaki mayumda Singju Festival Committee Manipur gi mihut singa unabada Hawkhalet na wafamasi fongdokibani Lagliba April ahumdagi taramari faba lamlai assembly constituency ki manungsana laiba nungsi kol park ta pangthokadoriba ahanba Manipur Singju Festival da Sanavadi district amasung atai sing district singdagi stall hangana na bathaurang tauragani hainasu kibjen na makata na thamki High Court of Manipur ki stenographer grade 4 1 amasung 2 ngakpigani stenographer grade 1 amasung 2 post ki dabakta laliba February 13 da pangthokani haina tauramba computer typing test asi laliba February 12 da oina pangtholagani haina High Court of Manipur gi register na thadorapa chelomada khangalakli ex MLA Loitongmam Sarat Masagi Anab Amanamaram Oiduna Haukiba February Taratreta Singzami Oinam Tingela Leba Masagi Mayim Laikidre Mark Masagi Sahi Marifuram Sukre Panbaya Laikidraba Loitongmam Sarat English Namachamapal Humudrani Toida Manipur Legislative Assembly gi General Election the Manipur People's Party MPP ki Medep Oina Singzami Assembly Constituency da Mai Pakibani Hauzik Ngasino Basanabagi Pao Tarantoy Suba under 16 TS Bir Sundar Singh Football Academy gi tournament LFA Tinungai BMSung TDC FC Mayalang Zangani Mai Pakre Tavung Kokta Leba Academy Sig Sanabung Danga Sisana Kiba tournament Sigi Nipan Suba Lake Match Amada LFA Tinungai Bina TS Bir Sundar Football Academy Bibu Tavung Kokpo Panjal Mari Anida Mai Piki Bani Mapan Suba Lake Match Tana TDC FC Mayalang Zingna MSC Maluma Panjal Ani Amada Mai Pibangam Kre Task ki tara manga dagi pangthok pa hokiba tournament asida team tara na sar uyari tournament asigi hayeng sanagada batara suba lekta MTUC maloma masung KLYC irilbunga tara mathoi suba lektana TBS FA team A tabungkhok amasung klasa FA kaino anina lamba tongdaragani
Ahanbasta level juvenile club 7A side men's open football tournament JC Salam B amasung Real Madrid Salam animak draw satkre ngasi Salam mamang lekai da leiba club asigi sanabong da sanakiba tournament asigi tarani thoi suba likta JCB Salam amasung Real Madrid Salam ani match ki apiba matam da panjal ahum sanaduna match adu draw satkibani satarli tournament asigi da football team Nepal amasung saruyari Nepal saruyari tournament asigi Makataba match sing hayeng sanagani haina club asigi general secretary thadoropa serula mana khangalakli ahum suba oinam Sarli Memorial Open 5A side football tournament Sangai FC thangmiban amasung WFC Moirangkom ani mai pakre tournament asigi ngasi sanaki ahan lik match aduda Sangai FC thangmiban gi sanaroi Sovana sankiba amata ngaireba panjal aduna NOFC Ningthojam Laikai ba panjal amasino da maiti ba piki bane tournament asigi ani suba lik match aduda su WFC Moirangkom gi sanaroi Rahulna match ki kunipan suba minute sanki ba panjal aduna Real Sagolmanbu panjal amasino da maiti ba piki bane thas ki tara marti ki pangthoki ba tournament asida football team kunithona salu yari aikoi ki club singjamai oinam thingal gi sanabona satharali ba tournament asigi hayeng makhata ba match ani sanagani Ahan ba Youth Integrated Club kay Samthong Maning Longjam Laikai under 21 for men's A side football tournament ki final da NFC Sagolban Moirang Lerak Sangkre tournament asigi ngasi sanaki ba ani suba semi final match aduda NFC Sagolban Moirang Lerak sanaroi Beyond Johnson na panjal mari aduga Girisna panjal ani sansinduna YICB kay Samthong Longjam Laikai bo panjal taruk mari da maite pa piramlaga final samungam kibani ani suba semi final match adudana maiti oraba FC match adudana maiti oraba YICB kay Samthong Longjam Laikai gi panjal mari aduna loyang ambana panjal ani nitiesuramadi langambana panjal amamam sanbangam kibani club asina sinna satalipa tournament asida football team tarani thori sar yare tournament asigi ahum suba position gi damakta class A FA kaino amasung YICB kay Samthong Longjam Laikai anina lamba tongdaragani National Sports Academy की academic session लिसिंग तरा तरत की ओइना मिंगसन बा यारबा महिरु सिंगना कोमलना पाक स्पोर्ट्स कॉम्प्लेक्स तलैबा NSA की administrative office की notice board की environmental release येंग बा यारगनी हाइना National Sports Academy Management Committee की member secretary ओरिबा यास की director IS Dr. Harmit Singh Pahuzana थादोर पसिउला मन खंगलकली हौजे अरोबदा मरबा पावमन पिजरी Manipur Assembly की बजट मिफम ngasiदagi hawkre makal khudima ke sahaba purna bastat government kan honari haina governor phungdokre Chief Minister Okram Ibomina ngasi sayasi ki budget puthokre state ki economy su manglom de sangsili haina phongdokre Manipur government tourism sakot na bani haidana paikali ba thabak thoram singi white paper ama putho haina BJP Manipur Pradesh na taksilakli amasung khora angom lai kai da leiba restaurant amada sakang da basan noi kapsul lamadagi nupi ani yauna punna mi ahum soklei hauzi mata ang swaida bulletin solution jare adu paw hek matung da aikona thamjari ba akhana ba prime time discussion so manhun laijari ngasidagi haukiba Manipur Assembly ki budget mifam ki matang da Manipur University ki economist department assistant professor Dr. Singlen Maishnam amadi impact news ki anchor Sajan Yumnamna manunghun and nebagi damagta ikoigi ani suba study de lengsin lere sapiki gano impact news po meng ta de lebiko Manu nung tegi chari ba maru marang yaw bachinjak sing siyang masin hakchang gi pangala mu de liver sohan batana tana pok na ba acidity cha ba tum da bana chingba kya nar kiya Imana pirak hakchang ngakthukna bi hidak lairisibi lipset namana